अहानबदा मरुइबा पाव Chief Minister na coaching scheme for civil service aspirant haudoktuna IAS competitive exam thagada singa interaction program pangthokre Fagoktana rally hunger strike chathaba haukre MLA gi thabakti meyambu guidance pibani imo MLA soktuna like anakre Kadana kangjebung maningi yuyon phamsing tugaiduna yungang yungo fagatkre Assam Rifles na drugs tungfam tugaiduna lupa crore chamaga kun rongi drug fangle Chief Minister na coaching scheme for civil service aspirant haudoktuna IAS competitive exam thagada singa interaction program pangthokre Manipur da talent laiba mahiroi yamna lai adubu imung gi senthok lambi nemna laibasing All India gi civil service competitive exam thanaba coaching gi fee piba ngamdabasing gi khalaga Chief Minister na coaching scheme for civil service aspirant haudokpani haina ngasi exam thagadaba mahiroi singa interaction program amada Chief Minister N Biren phongdokre ngasi GM Holda scheme asigi makada candidate listing ani exam thabada mahiroi chamaga yankai khangattuna ALS satellite education da coaching yawadaba singa interactive session Chief Minister N Biren na mathaki wafam sing asi phongdokkibani Chief Minister na makataraduna Central Service Competitive thagadaba singda pukning thogatladuna haikibada nakoina tungi yumbi oigadawribani Mamangda Manipur Public Service Exam Mai Paktuna Lengbal the Star Karuraba Amadi Flag Post Gari Tongluraba Kaya Asoiba Leire Haiduna Kakkibani Adugumna Paliba Sarkar Sinadi Toghaloi Haiki Chief Minister Makataraduna ALS Satellite Education New Lika Kutsamnaduna Civil Service Exam Gidamak Sarkarna Angamba Senpam Puthokpani Masida Pendaba Nungaitaba Awat Palaybadu Hairu Hainasu Fongdoki Scheme asi English ngani gatara mapangi Mars thada haudokkibani haiki Taret suba UGC pe pitho u haiba demand tawraduna Government Teacher Association Fagoktana class boycott tawbagi khongjang sathakibagi makha tabu oina ngasidagi rally hunger strike ki khongjang haukhre Ahoba numita uripok naurem thongda leiba NG College ta tongan ba college ki oja tarana khuthang chara henkre Saruk Yakiva Fagoktagi Vice President Dr. R.K. Indira Devi na phongdokkibada numit humni helaba fawba sarkar na oja singi demand waroisin purakpangamdre sarkar ga tangkak kayada solution tawraba manapirakre adubu hauzik fawba implement tawbangamde oja singi khongjang haloi masidagi henba khongjang changsilakigani hayengdagi mapham hongduna rally hunger strike chathagani hainasu phongdokki Sagolban Kendragi MLA RK Imona Haikre, Miyamgi Chaukat Taurangi Tabaksing MLA gi Kutta, Miyam da Yahunba Duni, MLA gi Tabakti, Miyambu Guidance Piba Kaktani, Wafam Masingasi, Kwakata Lemakuzam Lekaida, Local Youth Development Association Sinduna, Compound Fencing Amasung, Extension of Community Hall Sangaba Tauramda, MLA na Phongdokibani. Mahakna makataraduna miyamgi chaukat taurangi tabak ama paikhatpa matamda tangible oiba haibasi aihaki achetpa thazabani aikoina chahi nipan MLA oyakpa asida kendra asigi community hall nifurom saba ngamkre thaknaba ising pinaba chada maudrarom pipe tingba loikre thauram aduda SP Imphal East Jugesh Chandra Association gi patron member W Amuvi na chingbasu saruk yaki Ngarang numidang pung tara makhairom taba matamda Lilong Police ki OCO Ajit na akak na bapaw mafangbadagi Anjuman gi members singaloy na Lilong Utlaw tarada layba yum amada thiba humbagi drive chathabada drug lalonba machin manaw ani fare Farabani dudi MD Minhajuddin chahi kun gamapan amadi manaw nupa MD Wahajuddin Elais MD Waha chahi kun mathoy apokpa laikhidraba MD Karimuddin Kawi Makhoy anidagi aina tingkraba gobster bottle chamaga ahum fangle makhoy gi mathakta police na case sama lokhatuna makha taba wahang pahong chathanaba Lilong police station na krehairi ngasi nungthil pung amaga minini purom tabada sekmai kendrugi MLA H Tingo tongduna lakpa gari ama khongampata tata amaga thengai na bada MLA soktuna Ras Medicity da like nakre gari tharakiba driver di ka hena sokhidre MLA gi PSOD serious oina sokpadagi Ras Medicity da ICU da like nadi hairi
Imphal Sahargi Mapan Kangzaybungi Maningda Leiba Yu Yonfam Dukan Sing Kadana Tugaiduna Yamlaba Yungo Amadi Yungang Sing Fagat Ngasi Ayuk Kadagi Masing Yamlaba Volunteer Sing na Drive Chataduna Yu Sing Adu Fagat Kibani Fagat Kiba Yungang Sing Adudi Blender Sprite Kun Matoy Os Liter Chamri Gayangkai Black Level Liter Lisingani All Mong Liter Chahum Gayangkai Makal Kayagi Vier Liter Nifuga Taru Amadi Yungo Liter Kuntra Plastic mayom chanini masi lamfel da leiba excise ta sinaduna paumi singi mangda mai thaduna manghankre Kadagi Secretary General Git Chandra na fongdok kivada drive asi mamangda su chathaba laikre Manipur da liquor prohibition chatnaduna dry state oide hai bagaloinana Imphal City manungda achauba Yu Yonfam Lairibasi dry state oibagi wahanthok kadaida lairibage mayai kabani sagi mayokta changsilliba asigi maramdi sarkargi machinery sing maru oina police excise department na makhogi mathau tawraktabadagi CSO ama oina kadana drive chathabani Sarkarna dry state oibagi khongthang lokhatlu natrapadi lamdam masida yu gi ichau tholaktuna thokhaningdaba crime kaya thoklakani yu yonba mapung phana thingbiu haiki Assam Rifles na drug maru fang na mutatnaba drug ki mayok ta changsilakiba achauba mai pakpa amada headquarters IGAR South ki makada Assam Rifles amadi Mafau Police Station gi apunba team amana Taubal District ki Kamu Saizang area da ngasi chatakiba drive amada drug sungfam ama tugaiduna international market ta lupa crore Jamul Kunlungi Oigitaba item sing fangle haina Inspector General of Assam Rifles ki Cherol da Haidi. Cherol Sinamakha Taraduna akak pau mafangbadagi Assam Rifles ki troops sing na operation chataduna ain kaina tharamba drug pambi sing mag takhanki Haidi plant sing adu opium dagi morphine sungdoktuna makhatana brown sugar amadi heroin sungdoknaba pambi sing ni Haidi. Ti bahumbagi operation aduda team masina chawrak ne heroin brown sugar solid kg kun gamapan brown sugar liquid liter kun marijuana kg mari amadi drugs sungbada sizinaba kutsu kulai amadi chemical kaya fangle hari Haidiba drug sing asi sunglaba matungda Manipur gi nahasing amadi Nagaland gi nahasing da supply tawbani haiba kangmangamkre Tawdok aduda chenabani haiba nupi ama Mrs. Elizabeth Kongsai Kobi ama police na fare haidi. Fagatlaba drugs sing adu international market ta chawrak na lupa crore chamga kunrong gini faraba nupi amadi drugs sing adu mafudam police station na makataba investigation gi damakta sinakre haina Assam Rifles ki IGAR South ki Cherol da haidi. Ngasigi oinadi Yanggoi TV ni sandok chabapau matang aswaida loisinjare matung tarakpada idamdam amadi tongan ufam singi pau pudin lakcharake kwai tarabu ikok nona ikai kamnabu uchari Yanggoi TV bu like comment amadi subscribe tawba kaubigan